आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी मालेंगे अतई मफमसिंगदा पांगथोकनबगो मणिपुरदजु ngasi इंटरनेशनल डे अगेंस्ट ड्रग एब्यूज and illicit trafficking lising ani kun mangagi palan thorom pangthokli kumsi saigi hiramdi the evidence is clear invest in prevention haibasini social welfare department ki miyang makhada ngasi international day against drug abuse and illicit trafficking lising ani kun mangagi palan thorom Imphal iski porompat laiba DIC hall da pangthokli thorom asida Imphal is jila ki deputy commissioner rims ki department of psychiatry department ki Dr. RK Lenin amadi Imphal is jila ki additional SP Saruk Yari Press Information Bureau Regional Office Imphal nasu International Day Against Drug Abuse and Illicit Trafficking lising ani kun mangaga mari leinana bharta haina mingthonba media workshop ama haujik Manipur Press Club ta pangthokli Amoramda nimit asiga mari leinana Indian Red Cross Society Manipur State Branch amadi National People's Youth Front ka khusamnana I dan tawi tharamam Rims ki Department of Transfusion Medicine da pangthokli District Administration Jiribam amadi District Police Jiribam na punna sinduna International Day Against Drug Abuse and Illicit Trafficking ka mari leinana wakathon ama pangthokre Jiribam State sudagi hauraga Tipongi Ichel Club phawga chatpa wakathon adu mi kyana saruk yaki Kadana sinduna ICRD Academy Gharida nimit asigi palan thorom pangthoki nimit asiga mari leinana state level open debating competition ama porompat leiba modern college da desamna sinduna pangthokli Raji ki Environment and Climate Change Vibhag na sinduna World Environment Day lising ani kun mangagi theme oiriba ending plastic pollution globally haibi hiramda raji ki thakta symposium competition ama pangthokli Raja sida mahoksadagi chatnarakpa masung lining laison gi thorom singa loinana kangsingba rata jatra gi thorom hayang pangthokna mapungphana sem saba loire MLA Yumnam Khemjana thorom asiga mari leinana miyamda yafa paujul pirakli thorom asida raja sida leidiba jati kanglufina amata oina punna saruk yaminaduna ing tapat lamdam ama ohennaba thawni minasi Taratare Suba Manipur State Film Award ngasi Art and Culture gi Special Commissioner M. Joina Palace Compound Labor Manipur State Film Development Society Preview Theatre da laukthok lagani ngasi laukthok kadori award sing manungda Lifetime Achievement Award yauri India Meteorological Department Imphal Center na hairi raija sigi tongan mafam singda ngasi nuksit amadi akhak arau yaw na nong sugani hairi Ternopol Chandil Susampur amadi Pherjol jila singda hayang akhak arau yaw na akan ba nong sugani hairi Ahmedabad kai kiba Air India Flight AI 171 gi black box ki data download tawduna plane asi karamna kai kibana haibadu thijinna ba thabak hokre Delhi da laiba aircraft accident investigation bureau gi lab ta black box ki crash protection module mai pak na yengsin ba hokre China gi singdaw da pangthok liba Shanghai Cooperation Organization gi ngakshal mantala singi mifam da ngakshal mantri Rajnath Singh saruk yari Mifam aduda Sri Rajnath na hai cross border terrorism thingnaba terrorism da senthang pithari basing asi khangdok minaba amadi makha tana senthang pithadana punna honaminaba tangai phade makna hai lebak amaga mateng pangnaba amadi wari watai sanadana thoningdaba thaudok kaya thingba ngamgani Mifam loiraba tungda Sri Rajnath Singna tongan da lebak singi ngaksel mantri singa unaduna tongan ba hiram kaya khanagadawri Pradhan Mantri Narendra Modi na sabapati oiduna pragati gi mifam pangthoki bagaloina railway water resource amasung mine gi maru eba project singi matangda kupna khanakre mifam aduda project sing asi paikat pada agency sing na ayat apan thoandana matam chana thabak paikat na bagi matangda su khananai naki Pradhan Mantri na hai project ama paikat pada matam chana loisindrabadi project ki asangba senpham ka hena hengalakpa amadi miyamna semliba project adu hi kana ba phangada matam thintahali Pradhan Mantri na makatan hai Ayushman Bharat Health Infrastructure Mission gi makhada paikhatliba sakot thorangda raja singna aspirational district singda ahenba miyang sangsinnabasu haiki Bharat ki astronaut Shubhanshu Shukla yauna International Space Station da satkiba Exam 4 mission ngasi numidang waram International Space Station da thunglagani International Space Station da thunglaba matungda Captain Shukla na NASA gi orbiting laboratory ISS da yawba Bharat masa ahanba oiragani pauloi jare